Ngasigi oiba tongan-tonganba page kharagi posting collection tawbagi manungda iduningthaugi Rakhine State of Myanmar International Prince Sam haiba wafam asina ahan boina miyamda kudol tamjagi amadi video asibu miyang tabiri bapunamakpu Loktak Mapao updates ki mekaidagi taramna okchabaga loinana ikai kumna botjari karigumba Myanmar gi democracy movement lan asina Rakhine State ta self autonomy demand lakpadagi international conflict Oirakpa Taragadi Rakhine State tagi world war Hougadouri marmdi mafamasi petroleum and natural gas ki khoni oibagi mathakta international strategic location oiri India की कंपनी जेल ONGC विदेशु $722 million इन्वेस्टमेंट तौदुना रखीन स्टेट की SHWE ऑयल एंड नेचुरल गैस फील्ड की 17% शेयर लौरी हौजिक फाउबद म्यांमार इंडिया थदकीब इन्वेस्टमेंट असी USD 1.2 बिलियन यौख्रे 2020 the State Councillor Do Aung San Suu Kyi Commander in Chief of Defence Service Senior General Min Aung Hlaing amadi India की Foreign Secretary Indian Army की Chief का wari sanaduna Yangon की Thailand region Indiana oil refinery ama sagananaba wari sakhi USD 6 billion Indiana Myanmar da investment taunanaba plan tauba hauki Chinese President Xi Jinping की 2020 Myanmar Khongsatta Agreement Kuntra sign Taunaduna Hana Taunaramba Kunming Forum Bangladesh Sina India and Myanmar Economic Corridor BCIMEC Asi Namthatlaga China Myanmar Economic Corridor CMEC da Myanmar na mai onchin bahauki Military Junta Sakar Lakbadagi China da Rakhine region ki strategic deep sea port project amadi Kayuk Phayu Special Economic Zone CEZ USD 1.3 billion da pitokhi SHWE gi 4 phase project su China na 51% share logduna agreement sign taunakre China su Rakhine state khakta thadariba paisa asi USD 10 billion henkre 2013 dagi hauduna sui gas field dagi China International Petroleum Corporation CNPC na extensive pipeline network semduna nungti gi 500 million cubic feet gas China da supply tauri Military junta na China da 2022 fawba yoliba gas asi USD 1.43 billion ni sui gas amadi oil field dagi 80% gas China da yoli aduga sumnatangi 20% khaktamak Myanmar gi sizinanaba khakli Myanmar gi foreign exchange ki 50% di oil amadi natural gas dagi lakpa paisana oiri sui gas project hairiba asi Myanmar gi yamna maru oiba project mari gi manungda amani Sui project Bay of Bengal ka tainaba Sui Phayu amadi Maya offshore gas field yauri gas amadi oil field dagi lakpa paisa pumba houzik Myanmar military junta gi makhada laiba state owned enterprises SOE na control tauba moga gi kuthangda China gi farm CNUOC na Hong Kong da laiba China gi bank ta deposit tawraba matungda Seoul da laiba China development bank ta amuk transfer tawi adugi matungda dollar da onthoklaga Myanmar state owned Myanmar Foreign Trade Bank MFTB da pirai exile government NUG amadi civil society singna oil and natural gas ki paisa military junta na paisilaga transparent oina sizinadaba ase thingnanaba amadi escrow accounts hangduna equal share payment NUG da su phangnanaba sui project ta thabak tawriba India amadi Korea company da che thaduna khangali amadi oil explorer tauba lepinana bahajai NUG gi pressure amadi military junta gi action animak tanbadagi oil and natural gas investor amba BlackRock Vanguard Group Lazard Asset Managers the Norwegian Sovereign Wealth Fund Canadian Pension Funds the Dutch Pension Fund Asset Manager PGGM Bramozinsbeheer BB and APG Asset Management and BE Hairiba company sing asi investment tawba lepkhre foreign investors sing withdraw tawkhibadagi khudong chaba lauraga Sinana Myanmar project sing asigi khwaidagi chawba investment oikhre foreign investor mayamgi mahut sinkhre oil amadi natural gas marang kaiba Rakhine state asi oil and natural gas khaknatana India Sina Bangladesh US ki strategic location amasu oiri Rakhine state munarakpada achawba lamja oma oirakpa yana leiri Myanmar public amadi military junta na su Rakhine state asi Arakan army dagi muningli Bangladesh su Rakhine state dagi selakpa Rohingya Muslim amuk mafam aduda hanjin hanba pamli Pakistan dagi masing yamlaba khulai Sitagong port ta puraktuna
Rohingya rebel group ta khulai supply tawba leptri nampuda Rohingya singna Rakhine state control tawduna Rohingya state ama semba pamli masida Saudi Arabia amadi UN phawba mateng pangsili oil and natural gas amadi India China strategic ki khallaga Rakhine state control tawba ngamba AA natraga Myanmar government ka achetpa relation pamli Pambai ama tawraga China na Rakhine state control tawba pamli marm aduna China ki private military Chinese project ngakpagi namada Rakhine state ta thamjinba haukhre karigumba Arakan army na Myanmar military junta maithiba piduna full autonomy phangkiba taragadi Rakhine state ki defense kanagi alliance oigani haiba asi achauba wahangni hauzik lainariba relation dadi AA China ga yamna close oina chatminari AA China relation asi thugainaba Bangladesh Pakistan US India na soidana tarakani karigumba Rakhine state na self autonomy phangkibada Pichibigi lanjau amma lairagani US na Bangladesh ki ST Martin Island da US military base oinaba mafam nikhiba adusu Myanmar oil and natural gas amadi Myanmar da US ki policy influence tawnana bagini India amadi US ki Myanmar policy khumang choksin ba ngamdri AA na Chin state ki Peletawa town loksin ki ba asi India ki Kaladan project ki Peletawa transit point thadat ki bani Peletawa da lairamba kuki singna kadom da sen ki Manipur dagi kuki terrorist sing sizinaraga Indiana Peletawa dagi AA tanthokpa ngamgadra haiba wahang hangli makha satarakpada hi yai common news sariba page asigi post amani khak miamda thamjige saliba tha asigi tang 12 gi nimidang pung 3:3 rom tarakpa adwaida Senapati district ki manung chana laiba mai liang mai khulda NSN IM ki member ama yauna RK ramping mahak ki masunu pa amadi mahak loina rakpa khulai matik chana paiba mioi kun kunthra rom laklaga mai liang mai khul asida laiba nupi taruk amadi nupa ani punna mioi nipanbu minungsi leitana litraina amadi nomai batsna suduna tamthina phut chaibada natana nupi oibigi ijat phawat temchingna bagi thabak chatharamkhi tungda Naga People Organization NPO ki mateng lauraba matung asokpa sing adu Senapati Hospital da pukatuna lekanakhi adubu asokpa amadi pibam ka hena lusilakpadagi Ras Medicity Hospital da pukalaktuna lekanakhi hairiba thodok asiga mari lainana liangmai pui naga rongji amadi liangmai naga katimai rongji na akan mamuongda yaningdaba phongdoktuna kandem torokhibaga loinana state government amadi law enforcement agencies singna thodok asida chenariba mioi sing athuba matamda phagatpinaba pungning chingsinlakli makhatana Imphal gi tungan mafam singda traffic ki niyam thugaiba singi mathakta action lokhatpagi thabak chathaba haukhre Motor Vehicle Act 1988 ki makhada permissible sound level lana makhol hauba exhaust pipe sizinaramba motor bike kaya phagatkre hairi phagalaba exhaust pipe sing adu SP traffic ki miyeng makhada roller na takhaiduna mangan khibaga loinana traffic red light signal da zebra crossing lan chenduna gari khamliba singdasu zebra crossing lan chindana niyom chumna khamnanaba awareness pibagi thabak chathaki hairi pesa semaki makhatana haukiba January gi tang 10 da nagamapal phokoi sangbam lekai dagi khaidem nongdam khanganba chai kuntra apokpa khaidem mangilan sing hairiba mi asina Imphal ki hotel amada room waiduna leibi masagi chahi kungani pan shurabi nupi amabu ahing chupa physically amadi mentally ot nairaba matung rep tobiki thodo asigi matang da koirengna luchingba UNLF ki special task force ta wakalakpadagi thigatuna thodo adugi asengba achumba sing adu khanglaba matung lup asina rapist khaijam nongdam khangan bat chahi kuntrabu makhongda nomaina kaptuna cherak pi kibani haina lup asigi secretary of publicity M Sakhen na khuyek pi duna thadorokpa cherolamana khangalakli loisilakpada Thawal district ki manung chana leiba yaripo kaichel amadi masigi akoibada phamliba dukan singda tongan ba lup singna puba thangwa ngamloidaba sel gi demand kaya torokpagi mayokta matam kaktaba yaripo kaichel general strike chathaduna lakhiba adu Yaripo Kaitel da perform phambi sing passenger service tawriba sing winger auto amadi magic gari association gi thengnariba awaba sing asi yenglaga matam kharagi oina general strike asi handokre hairiba warep asi ngarang nongthil Yaripo Kaitel da association gi oiba mifam ama pangthoklaba matung general strike asi handoknaba warep lawkhibani hairi aroi boina matam sangna pangthoktana leiriba autonomous district council ADC gi mekhal athuba matamda pangthoknaba Governor na akan mamiyeng changbiyo haina Tribal Youth Council TYC na thadorokpa chirolama na khangalakli serolasina makha taraduna hai Autonomous District Council ADC gi mikhal pangthoktana leiba maramna tribal miyam gi chakot thorang gi thabak thorom kaya paikhattana leire
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃꯁꯨ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯃꯗꯤ ꯂꯣꯀꯦꯜ ꯁꯦꯜꯐ ꯒꯚꯔꯟꯃꯦꯟꯠ ꯃꯨꯊꯠꯄ ꯍꯥꯏꯕꯁꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯒꯤ ꯍꯛꯁꯤꯡ ꯃꯠꯄꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫